welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test cartoon ki mahau meng tabiri su hamatara muksuri maru ngasi Imphal phongba pause singi cartoon singda cartoonist na kari haining niba kari phonong niba kari wakal khalang niba haibu ai myam thamjage amade lokhasage sanga express ki onthok pani da haiba hogi cartoon je lokhasage de yengbiu am phajaba mapa sina masana bi kuthi yengba lakpani aduga Hariba Kuti in Bakampu Sinsiga, Karitana Gekaiju Topia Bra Yadabra Gaisi, Wakal Kalan Ba, no honing was a Pauba, and Pazava cartoon in a Tamzage, Manalaisi, Panjisi the Hire, Ozabu, a San PC, Saini Pu Hele, Odabu, so he contrasts with Nupa on a Hibela A, Nupagi Mapana, Ozada Punna Kuti Minesi High. It's an epic say, Kuntre Kunipan Swan Bayagadrana, and Pazabo one number laponi, was an episode Puzi, Kuntre Kunipan the Handa Nebagi, Zagi in the palm name Duna, a power panzi, Dina Mari, the Pull up Young Minesi and other Hana Mangzona, one number lapagi, Sydney and Pazava Pony, Haidaga, Panjis the Kumay. Karigi Yadani, money answers all. Affidavit at Musulo Bigena. I could the way I do not, Pesa the oil lady, Pesa dependore, Pesa Pire, say Kuntre Kunipan on Topayani. If it the bit of movie on PB guys in and Pazabaka and Kanda was the Panzi, Kudimak Tawi and Panzida, and Taduna Tawi have a key cartoon and I love it there, some Otopuyaba, Pagu and Gasum, no Jahaning Ba, Matsaga, Seka and Atuga. Rumbakan the Suku Otopuya, some Jorini, Tuantomea, Malay, Dr. Sungare, a flexive implex the whole flock on a Hoigi, Yao Amuba, Makana Yao, Loina, Murabuga, Ningan Bago from the other Yao Amuba, Sham Tangi, Yamanango, after the night Totana, a black sip infects the whole flock on a. I'll give him the Niano and Koi Yao to Niang and Popoda, or Hankoma Yao and Adum, Chamana Wakalon, or Dema Samasu sing Mamma, and Masata, Nipan, Panpugasu, Chamana Wakalun, I would send Bea de my Magito, Wakalo, Leano Kanganda, Yao the Basulate at the Henny. Mapansi and Niki Kundali Manahan Ba Kainaga, Pangna the Potu, Jana Honda Bamsi, Karimukan, and talked of Sunati, Adani Saisida, Masaima Paz, Hajabakani, say contract on a higher there, and I chan the PC could recognize Handa and view Hadana, one of Sunam Tobuduni, other mana, they panji to hide. Karigia the knee, money and all, money in the law and my eye could be affidavit so low big. And I'm not so knowing ba Duga Pazaba, Duga Steda, any equivalent. Corruption Hagadra, what's at one of Hagadra. So, ma'am, since you don't credum later when Nate talked of Nati Adubumagi, Nungshile pun on a Habatare, Madugi Porto da Toba Habatare, lay posse, Adugi Portuni. Matanga Sinakoi, Sanalebaki, Lloyd Dana Hibadni, Lloyd Danaiba, Cartoon Sitting View, Mamanaba, Mani and the PM Shore, ma'am, a college unit, Lobby and the Katina, which Lobby, Adeda, Mamana wasn't having bus starting Ishida. Moiromda, Koi Bayoruke, young Lugena. And Pazavangasi, Bus Tani Habadoni, who say Mutazu Kanagi later, the Puma Pandagi, Tagi Benit, Adona Sida, Cam Tongi, Cam Tong de Chatprachata Brahabdo, as if our unity, Bow the Pungdi, Jalambasuya and Kali Adani, Manise, Bus Taring Esida, Moiromda, Koi Chatpayoruke, young Lugena, having it that Mamana Nukume. Tau, Poyang by Bicrono. I'm hing Halakina trainer, Quedum, Shilaga Hala, and having a form there, Poyang Pirate Sacrona. Locally, Kongtansi, of course, a queen and Canavadoni, Koi, Mitay Netaga, Cookie Netaba, Atopa, Kambu Sing, Senaga, or BI, Mite Pangal,
ꯑꯗꯨꯒ ꯒꯣꯔꯈꯥ ꯅꯦꯄꯥꯂꯤ ꯂꯩꯔꯤꯕ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡ ꯃꯔꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯗ꯭ꯔꯥ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯀꯃꯥꯏꯅ ꯆꯠꯀꯗꯣꯏꯅꯣ ꯀꯗꯥꯏ ꯐꯥꯎꯕꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯀꯅꯥꯅ ꯕꯤꯖꯤꯅꯦꯁ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯀꯅꯤ ꯇꯣꯔꯕꯨꯡ ꯆꯠꯂꯒ ꯀꯅꯥꯅ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯆꯠꯅꯤꯡꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗꯤ ꯍꯣꯏ ꯐꯤꯁ ꯔꯦꯁꯇꯣꯔꯦꯠ ꯇꯧꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯦꯅ ꯂꯧꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯀꯦ ꯊꯕꯛꯁꯤꯗꯤ ꯇꯧꯔ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗ ꯃꯩꯇꯩꯒꯤ ꯄꯥꯎꯗ ꯈꯣꯡꯉꯒ ꯈꯪꯅꯦꯅ ꯈꯣꯡꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯃꯥꯡ ꯉꯁꯥꯏ ꯅꯩꯅꯕꯗꯨꯅꯤ ꯅꯣ ꯍꯦꯜꯃꯦꯠ ꯅꯣ ꯄꯦꯇ꯭ꯔꯣꯜ ꯀꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨꯝ ꯑꯣꯏꯈꯤꯗꯦ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅꯤ ꯑꯗꯒꯤ ꯃꯤꯅꯤ ꯂꯣ ꯐ꯭ꯔꯣꯗ ꯕ꯭ꯔꯁ ꯇꯧꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯈꯤꯗꯦ ꯌꯥꯝ ꯃꯥꯟꯕ ꯐꯖꯕ ꯃꯗꯨꯗ ꯇꯣꯡꯗꯅꯒ ꯆꯠꯇꯅꯒ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯎꯈꯤꯕꯗꯨꯅ ꯑꯗꯨ ꯐꯤꯕꯝꯁꯤꯅꯤ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ ꯆꯍꯤ ꯀꯌꯥ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯆꯥꯎꯊꯔꯕ ꯉꯥꯛꯇꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯀꯔꯤꯒꯤ ꯐꯤꯕꯝꯗꯁꯨ ꯆꯥꯎꯊꯔꯒ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯁꯨ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯟꯅꯔꯤꯕ ꯇꯥꯟꯖꯥꯅꯤ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯕꯁꯇ ꯇꯣꯡꯉꯒ ꯊꯥꯔꯤꯉꯩꯁꯤꯗ ꯑꯝꯇ ꯀꯣꯏꯔꯨꯒꯦ ꯍꯥꯏꯕꯗꯨꯗ ꯁꯣꯔꯣꯝꯗ ꯚꯥꯏ ꯄꯣꯌꯦꯡ ꯑꯣꯏꯅ ꯄꯥꯏꯔ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯏ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯏꯁꯤꯗ ꯎꯠꯂꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯌꯥꯝ ꯅꯩꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯅꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯤ ꯂꯨꯍꯣꯡ ꯄꯟꯊꯥ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛ ꯐꯝꯕ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯔꯃ ꯑꯃ ꯄꯥꯡꯊꯣꯛꯏꯁꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯃꯌꯥꯝ ꯐꯝꯕꯗꯨꯅꯤ ꯇꯔꯥ ꯅꯠꯇ꯭ꯔꯒ 12 ꯐꯝꯕ ꯃꯥꯒꯤ ꯆꯅꯤ 19 ꯐꯝꯕ ꯑꯗꯒꯤ ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯎꯕ ꯊꯥꯕꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕꯝꯅ ꯊꯥꯕꯗꯅ ꯈꯤꯇꯪ ꯊꯥꯔꯁꯨ ꯃꯌꯥꯝ ꯐꯝꯖꯟꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕ ꯚꯥꯕꯣꯛ ꯑꯣꯏꯅ ꯐꯝꯕ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔꯒ ꯌꯨꯝꯕꯨꯗꯨꯅ ꯀꯠꯂꯀꯥꯟꯗ ꯇꯧꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯁꯨ ꯉꯥꯏꯔꯦ ꯑꯍꯟꯁꯨ ꯉꯥꯏꯔꯦ ꯃꯗꯨ ꯐꯝꯅꯕ ꯇꯥꯟꯅꯔꯦ ꯍꯥꯏꯗꯤ ꯁꯦ ꯁꯄꯣꯁ ꯑꯦꯅꯤ ꯄꯩꯁꯥ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯄꯥꯂꯥꯗ ꯊꯥꯔꯤꯕ ꯈꯨꯗꯤꯡꯒꯤ ꯉꯁꯥꯏ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕꯁꯤ ꯆꯠꯅꯔꯤ ꯃꯤꯁꯤꯡꯁꯤ ꯏꯀꯥꯏꯅꯩꯌꯦꯕ ꯍꯥꯏꯗꯤ ꯑꯣꯟꯂꯤ ꯁꯦ ꯂꯨꯍꯣꯡꯕꯗ ꯏꯁꯩ ꯁꯛꯄꯤ ꯑꯅꯤ ꯑꯃꯒ ꯄꯨꯡ ꯌꯩꯕ ꯍꯥꯔꯃꯣꯅꯤꯌꯝ ꯇꯧꯔꯦ ꯇꯕ꯭ꯂꯥꯒ ꯇꯧꯔꯒ ꯑꯗ ꯃꯣꯏ ꯑꯍꯨꯝꯒꯗꯨ ꯊꯥꯔꯒ ꯍꯟꯈꯤꯕ ꯍꯥꯏꯁꯤ ꯏꯀꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯖꯥꯏꯒꯤ ꯂꯩꯔꯤꯕ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯅꯕ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯡ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯥꯕꯒꯤ ꯆꯠꯅꯕꯤꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯍꯧꯔꯦ ꯑꯗꯨꯝ ꯆꯠꯅꯈꯠꯂꯦ ꯑꯗꯩꯗ ꯍꯥꯏꯕꯗꯨꯅ ꯑꯗꯩꯗ ꯇꯥꯗ ꯍꯜꯂꯒꯦꯔꯥꯅ ꯌꯨꯝꯕꯨꯁꯤꯅ ꯍꯪꯕꯗꯨꯅꯦ ꯃꯥꯏ ꯑꯦꯅꯤ ꯀꯔꯃ ꯑꯃꯒꯤ ꯃꯐꯝꯗꯅꯦ ꯑꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯆꯠꯈꯤꯕ ꯑꯍꯟꯗꯨꯅ ꯁꯥꯎꯔꯞꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯍꯜꯂꯒꯦ ꯃꯃꯥꯡ ꯐꯝꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦꯅ ꯃꯃꯥꯡ ꯐꯝꯕꯗ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡ ꯄꯟꯊꯥ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯑꯣꯏꯔꯣ ꯁꯣꯔꯥꯠ ꯑꯣꯏꯔꯣ ꯃꯌꯥꯝꯁꯤꯡꯁꯤꯗ ꯄꯂꯥꯗ ꯊꯥꯕ ꯂꯨꯄꯥ 5,000 ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ 10 ꯑꯣꯏꯒꯦꯔꯥ ꯍꯥꯏꯕ ꯇꯥꯕ ꯄꯣꯠꯇꯨ ꯑꯗꯨꯝ ꯁꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤꯒ ꯚꯥꯕꯣꯛꯀꯤ ꯃꯃꯥꯡꯗꯒ ꯐꯝꯃꯨꯔꯒꯗꯤ ꯌꯥꯝ ꯇꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯃꯨꯟꯅꯕ ꯑꯃ ꯀꯧꯈꯠꯂꯤ ꯑꯃ ꯀꯧꯈꯠꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯊꯣꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯅꯤ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯇꯥꯗ ꯍꯜꯂꯒꯦꯔꯥꯅ ꯍꯪꯕꯗ ꯃꯥꯅ ꯀꯩꯗꯧꯔꯨꯅꯤ ꯍꯜꯂꯒꯦ ꯃꯃꯥꯡ ꯐꯝꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯐꯝꯗꯣꯏꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗꯒꯤ ꯐꯝꯕꯗꯨꯅ ꯍꯣꯔꯦꯟ ꯄꯨꯡ 3 ꯐꯥꯎꯁꯦ ꯐꯝꯗꯣꯏꯅꯤ ꯑꯗꯩ ꯚꯥꯕꯣꯛ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃ ꯆꯪꯉꯤ ꯑꯗ ꯃꯃꯥꯡꯗ ꯐꯝꯃꯤ ꯀꯥꯡꯕꯨꯗꯨꯅ ꯄꯩꯁꯥ ꯑꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯉꯕ ꯂꯨꯄꯥ ꯃꯃꯣꯟ ꯅꯣꯛꯇꯅ ꯂꯨꯄꯥ 3,000, 4,000, 5,000 ꯄꯥꯏꯔ ꯆꯠꯈꯤꯕ ꯃꯅꯤꯡꯗ ꯐꯝꯕ ꯀꯥꯡꯕꯨꯗꯨꯅ ꯍꯣꯏ ꯀꯕꯣꯛ ꯑꯃꯒ ꯗꯈꯤꯅꯥ ꯂꯨꯄꯥ 10 ꯑꯃꯒ ꯃꯗꯨ ꯉꯛꯇꯁꯨ ꯑꯩꯈꯣꯏ ꯃꯗꯨꯗ ꯚꯦꯂꯨ ꯍꯣꯠꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯔꯃ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯌꯥꯝ ꯐꯖꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗꯕꯗꯨꯒꯤ ꯁꯔꯨꯛ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯑꯗꯨꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯁꯨꯝꯕ ꯆꯠꯅꯕꯤꯁꯤꯁꯨ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯍꯣꯏ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯆꯠꯅꯔꯝꯗꯦ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕꯗꯨ ꯀꯔꯃꯗꯨꯃ ꯀꯥꯏꯗꯅꯕ ꯃꯥꯒꯤ ꯉꯝꯖꯕ ꯐꯤ ꯑꯃ ꯀꯩ ꯑꯃ ꯀꯠꯂꯒ ꯑꯗꯨꯝ ꯇꯧꯅꯔꯝꯗꯦ ꯑꯗꯨꯝ ꯄꯥꯂꯥꯗꯨꯗ ꯈꯣꯏꯔꯝꯃꯒ ꯊꯥꯕ ꯇꯧꯅꯕꯅꯤ ꯑꯗꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯄꯥꯟꯗꯣꯞ ꯃꯌꯥꯏ ꯆꯪꯕ ꯀꯥꯏꯁꯨ ꯆꯪꯅꯔꯝꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯃꯗꯨꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯅꯤꯅ ꯆꯪꯅꯈꯠꯂꯛꯏꯕꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯤ ꯃꯤꯒꯤ ꯀꯣꯟꯗꯣ ꯍꯣꯝꯗꯥꯏꯗꯨꯗ ꯄꯩꯁꯥ ꯊꯥꯖꯟꯕꯒꯨꯝꯕ ꯂꯩ ꯌꯦꯡꯉꯤꯗ ꯄꯩꯁꯥ ꯊꯥꯖꯟꯕꯒꯨꯝꯕ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯃꯦꯔꯥꯃꯦꯟꯅ ꯀꯥꯞꯆꯒꯦ ꯇꯧꯕꯗ ꯏꯟꯊꯣꯛꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣই ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯦꯟꯅ ꯐꯖꯕꯗꯨꯗꯤ ꯍꯦꯟꯅ ꯑꯦꯛꯁꯄꯥꯟꯁꯟ ꯇꯧꯊꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯗꯥꯏ ꯑꯦꯔꯤꯌꯥꯗꯅꯣ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯣꯠꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯃ ꯑꯩꯈꯣꯏ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯄꯣꯌꯦꯡꯗ ꯂꯨꯄꯥ 500ꯗꯒꯤ ꯇꯥꯕꯗ ꯃꯌꯥꯝ ꯄꯤꯅꯗꯦ ꯐꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯣꯏꯒꯤꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯂꯨꯄꯥ 500ꯅ ꯂꯣꯋꯦꯁ ꯂꯨꯄꯥ 1,000 ꯑꯃ 1,500 ꯑꯅꯤꯗꯤ ꯃꯥꯒꯤꯅꯤ ꯊꯥꯏꯅꯗꯤ ꯃꯥꯅ ꯉꯝꯖꯕ ꯂꯨꯄꯥ 100 ꯄꯤꯕ 200 ꯄꯤꯕ 300 ꯄꯤꯕ ꯃꯥꯅ ꯉꯝꯖꯕꯗ ꯄꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗꯅꯤ ꯑꯗꯨꯅ ꯗꯦꯕ ꯀꯔꯃꯒꯤ ꯕꯥꯇꯣꯟ 9 ꯂꯥꯛꯑꯗꯤ 4 90 ꯑꯣꯏꯗꯣꯏꯅꯤ ꯅꯣꯡꯃꯗꯨ 4,000 ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯁꯨꯐꯝ ꯅꯣꯝꯐꯝꯅ ꯂꯩꯇꯕ ꯑꯗꯨ ꯑꯋꯥꯕ ꯑꯃ ꯂꯩꯕꯁꯨꯅꯤ ꯑꯗꯨꯒ ꯑꯃꯨꯛ
ꯑꯗꯨꯗ ꯅꯠꯇꯦ ꯄꯣꯌꯦꯡ ꯄꯤꯕꯗꯨꯅ ꯇꯣꯛꯄ ꯅꯠꯇꯦ ꯍꯣꯏ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯈꯔ ꯇꯧꯏ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒꯗꯤ ꯃꯗꯨ ꯃꯌꯥꯏꯗ ꯑꯃꯨꯛꯇꯪ ꯄꯂꯥꯃꯨꯛ ꯆꯪꯉꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯆꯠꯅꯕꯤꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯑꯗꯨꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯥꯗ ꯍꯜꯂꯒꯦꯔꯥ ꯍꯪꯕꯗ ꯀꯩꯗꯧꯔꯨꯅꯤ ꯍꯜꯂꯒꯦ ꯃꯃꯥꯡ ꯐꯝꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯁꯦꯡꯕꯁꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯐꯖꯅ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗ ꯃꯄꯥꯁꯤꯅ ꯃꯩ ꯇꯦꯛꯑ ꯂꯩꯔꯦ ꯃꯃꯥꯁꯨ ꯇꯨꯡꯗ ꯂꯦꯞꯄ ꯂꯩ ꯃꯆꯥꯁꯤꯅ ꯉꯥꯎꯁꯟꯅꯕꯅꯤ ꯒꯥꯔꯤ ꯊꯧꯔꯨꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯅꯤ ꯑꯗ ꯃꯄꯥꯗ ꯍꯥꯏ ꯂꯩꯔꯦ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯕꯗ ꯇꯦꯛꯄ ꯈꯣꯡꯁꯤ ꯌꯥꯝꯅ ꯅꯥꯔꯦ ꯀꯩꯗꯧꯅꯤ ꯑꯅ ꯃꯄꯥꯗ ꯊꯥꯡꯖꯜꯂ ꯎꯠꯂꯕꯗꯨꯅꯤ ꯃꯄꯥꯗꯨꯅ ꯍꯥꯏ ꯊꯨꯗꯦꯛꯂꯒ ꯐꯒꯅꯤ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯊꯨꯗꯦꯛꯑꯒ ꯉꯥꯎꯁꯟꯅꯕ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯁꯨ ꯑꯌꯥꯡ ꯑꯌꯥꯡꯕ ꯑꯐ ꯑꯐꯕ ꯌꯥꯝ ꯊꯧꯅꯔꯦ ꯑꯩꯈꯣꯏ ꯕꯥꯏꯛꯇ ꯑꯇꯥꯡ ꯑꯇꯥꯡꯕ ꯂꯨꯄꯥ ꯂꯥꯛ 4-5 ꯇꯥꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯃꯃꯥꯏ ꯊꯥꯗꯣꯛꯑꯒ ꯊꯧꯕ ꯑꯗꯒꯤ ꯁꯤꯠ ꯑꯃꯇꯪ ꯄꯥꯟꯕ ꯒꯥꯔꯤꯁꯦ ꯃꯈꯟ ꯃꯈꯟꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯃꯆꯥꯒꯤ ꯗꯤꯃꯥꯟꯗꯨꯗ ꯇꯧꯗ ꯌꯥꯗꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯗꯨ ꯇꯧꯅꯤ ꯑꯗꯨ ꯇꯧꯗꯗꯤ ꯑꯩ ꯅꯤꯁꯥ ꯆꯥꯅꯤ ꯍꯥꯏꯕꯒꯨꯝꯕ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯃ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯃꯌꯥꯝꯗꯨ ꯀꯤꯔꯛꯄꯗꯒꯤ ꯐꯔꯦ ꯐꯔꯦ ꯅꯤꯁꯥ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯃ ꯇꯧꯗꯣꯏꯁꯤꯅ ꯑꯩꯈꯣꯏ ꯄꯤꯕ ꯌꯥꯡ ꯊꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯣꯖꯥ ꯑꯩ ꯈꯪꯉꯩꯁꯤꯡꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯡꯅ ꯊꯧꯔꯒꯅ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯃꯤꯇ꯭ꯔꯤ ꯑꯣꯏ ꯇꯞꯅ ꯍꯧꯔꯒꯅ ꯁꯤꯅꯔꯤ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯝ ꯐꯖ ꯐꯖꯕ ꯑꯈꯪ ꯀꯌꯥꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯗ ꯃꯄꯥꯗ ꯉꯁꯥꯏ ꯃꯈꯣꯡ ꯇꯦꯛꯈ꯭ꯔꯦꯅ ꯎꯠꯄ ꯂꯥꯛꯄꯅꯤ ꯑꯗ ꯃꯄꯥꯅ ꯁꯥꯎꯅ ꯉꯥꯡꯉꯒ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ ꯌꯥꯝ ꯐꯖꯕ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯃꯥꯅ ꯍꯪꯉꯤ ꯀꯩꯅꯣ ꯚꯥꯏ ꯅꯤꯡꯊꯝꯊꯥꯗ ꯔꯦꯟ ꯀꯣꯠ ꯁꯤꯖꯤꯟꯅꯔꯤꯁꯤꯕꯣꯅ ꯃꯃꯥꯟꯅꯕ ꯑꯃꯁꯤꯗ ꯈꯨꯝꯃꯛꯏ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯑꯩꯈꯣꯏꯗꯤ ꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯎꯐꯨꯜꯅ ꯉꯝꯗ꯭ꯔꯦ ꯁꯥꯔꯅ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗꯤ ꯐꯖꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯒꯕꯔꯅꯔ ꯃꯃꯥꯡꯒꯤ ꯍꯧꯖꯤꯛ ꯃꯦꯜꯂꯤꯕ ꯑꯗꯨꯝ ꯃꯁꯤ ꯇꯣꯡꯗꯅ ꯂꯩꯔꯕꯅꯤ ꯃꯁꯤꯗ ꯊꯥꯔꯤꯕ ꯀꯣꯏꯂꯥꯁꯁꯤꯁꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥ ꯈꯤꯒꯠꯂꯒ ꯂꯣꯏ ꯂꯩꯕꯅꯤ ꯁꯤꯠ ꯅꯥꯟꯕ ꯃꯄꯥꯟ ꯑꯃ ꯇꯧꯔꯤꯕ ꯀꯣꯏꯂꯥꯁ ꯁꯥꯕ ꯀꯥꯏꯁꯦ ꯁꯤꯠ ꯅꯥꯜꯂꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡ ꯇꯧꯔꯒ ꯃꯌꯥꯗꯣ ꯈꯤꯒꯠꯂꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯃꯨꯛ ꯁꯥꯎꯅꯤꯡꯕ ꯊꯤꯀꯥ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨ ꯊꯤꯀꯥꯗꯔ ꯀꯥꯡꯕꯨ ꯁꯥꯎꯅꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯁꯨꯕꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯗꯣ ꯃꯌꯥ ꯍꯤꯒꯠꯂ ꯂꯩꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯩꯁꯨ ꯃꯥꯏꯔꯦ ꯃꯤꯒꯤ ꯐꯠꯇꯕ ꯑꯃ ꯇꯧꯔꯨꯕꯗ ꯑꯩꯒꯤ ꯐꯠꯇꯕ ꯉꯥꯡꯉꯛꯑꯦ ꯈꯣꯠꯂꯦꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯈꯤꯗꯨꯅꯤ ꯆꯨꯝꯊꯣꯛꯅꯕꯗꯤ ꯍꯣꯠꯅꯗꯕ ꯑꯗꯨꯅꯤ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃ ꯍꯥꯏꯔꯁꯨ ꯑꯁ ꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯃꯥꯅ ꯉꯥꯡꯉꯤꯅꯣ ꯑꯩꯈꯣꯏꯅ ꯊꯤꯀꯥ ꯇꯧꯕꯗ ꯃꯥ ꯊꯤꯀꯥ ꯃꯔꯝꯗ ꯈꯪꯕ꯭ꯔꯥ ꯀꯥꯏꯅ ꯇꯧꯔꯛꯄ ꯌꯥꯎꯗꯣꯏꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯇꯥꯏꯁꯦ ꯀꯣꯏꯂꯥꯁ ꯁꯥꯗ ꯉꯥꯏꯔꯤ ꯅꯣꯡꯉꯥꯜꯂ ꯐꯒꯠꯄ ꯌꯥꯕ ꯍꯞꯇꯥ ꯑꯃ ꯐꯥꯔꯒ ꯅꯥꯄꯤ ꯍꯧꯒꯠꯂꯛꯄ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯇꯣꯏꯅꯣ ꯁꯤ ꯌꯥꯝ ꯂꯨꯕ ꯇꯥꯟꯖꯥ ꯑꯃꯅꯤ ꯑꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯊꯤꯀꯥꯅꯤ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯋꯥꯡꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯍꯦꯛ ꯅꯩꯅꯕ ꯂꯥꯛꯄꯗꯨꯅꯤ ꯑꯗꯨꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯅꯤ ꯑꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯁꯦ ꯐꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯣꯡ ꯇꯥꯕ ꯇꯧꯒꯗꯕꯗꯣ ꯑꯩꯈꯣꯏ ꯎꯐꯨꯟ ꯃꯌꯥꯝꯗꯣ ꯈꯥꯡ ꯉꯝꯅꯕ ꯍꯦꯜꯃꯦꯠꯀ ꯔꯦꯟꯀꯣꯠꯁꯤꯒ ꯑꯩꯈꯣꯏ ꯎꯞꯄꯒ ꯂꯥꯛꯄꯒꯤ ꯁꯤꯟꯅꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯑꯗ ꯃꯤꯅꯤꯁꯇꯔ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯇꯨꯄꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯑꯗꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯗꯤ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯦꯝ.ꯑꯦꯜ.ꯑꯦꯅꯤ ꯈꯪꯕꯗꯨꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔꯒꯤ ꯃꯑꯣꯡꯅꯤ ꯄꯨꯂꯤꯁꯀ ꯉꯥꯛ ꯂꯩꯗ ꯃꯥꯅ ꯍꯥꯏ ꯃꯤ ꯂꯥꯛꯂꯗꯤ ꯂꯩꯇꯦ ꯍꯥꯏꯌꯨ ꯊꯤꯀꯥꯗꯥꯔ ꯑꯣꯏꯔꯗꯤ ꯆꯪꯍꯜꯂꯛꯑꯣꯅ ꯍꯧꯖꯤꯛꯁꯦ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥꯅꯤ ꯑꯗꯒꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯅꯛꯁꯜꯂꯛꯄꯒꯤꯅꯤ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯄꯥꯏꯅꯕ ꯊꯤꯀꯥꯗꯥꯔ ꯃꯌꯥꯝꯁꯨ ꯕꯤꯜ ꯒꯥꯏꯕ ꯂꯥꯛꯄ ꯃꯗꯨꯗꯒꯤ ꯂꯧꯍꯧꯗꯣꯏꯅꯤ ꯆꯦꯛ ꯇꯧꯕꯗ ꯃꯥꯏ ꯊꯥꯗꯔꯝꯗꯣꯏꯅꯤ ꯀ꯭ꯔꯣꯔꯒꯤ ꯆꯦꯛ ꯀꯥꯔꯒꯅ ꯂꯥꯛ 2, 3, 4, 5 ꯐꯝꯅ ꯍꯥꯏꯐꯦꯠ ꯅꯣꯐꯦꯠ ꯇꯧꯔꯒ ꯐꯪꯗꯣꯏꯅꯤ ꯂꯥꯛ 5 ꯄꯤꯁꯜꯂꯝꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯁꯤꯅꯤ ꯑꯇꯩ ꯑꯇꯩ ꯂꯥꯛꯄꯗꯤ ꯀꯩꯝ ꯊꯥꯖꯤꯜꯂꯛꯑꯅꯨ ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯑꯗꯤ ꯊꯤꯀꯥꯗꯥꯔꯒꯨꯝꯕ ꯂꯥꯛꯑꯗꯤ ꯊꯥꯖꯤꯜꯂꯛꯑꯣ ꯁꯥꯏꯟ ꯇꯧꯔꯒ ꯃꯥꯒꯤ ꯆꯦꯛꯇꯨ ꯁꯥꯏꯟ ꯇꯧꯔꯒ ꯊꯥꯗꯔꯝꯗꯣꯏꯅꯤ ꯀꯠꯂꯝꯗꯣꯏꯅꯤ ꯃꯥꯁꯨ ꯁꯣꯝꯅꯥꯀꯟꯗ ꯀ꯭ꯔꯣꯔ 10ꯗꯣ ꯆꯦꯛ ꯏꯕꯤꯔꯛꯑꯕꯅꯤꯅ ꯂꯥꯛ 5 ꯄꯤꯊꯣꯛꯑꯝꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯂꯨꯄꯥ 5,000ꯗ ꯂꯨꯄꯥ 5 ꯆꯥ ꯊꯧꯑꯣꯅ ꯄꯤꯕꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯥꯛꯄꯗꯨꯗꯅꯤ ꯃꯟꯇ꯭ꯔꯤꯁꯤꯅ ꯃꯥꯒꯤ ꯒꯥꯔꯗꯁꯤꯗ ꯍꯥꯏꯔꯤꯅꯤ ꯃꯤ ꯂꯥꯛꯑꯗꯤꯅꯦ ꯂꯩꯇꯦ ꯍꯥꯏꯌꯨ ꯊꯤꯀꯥꯗꯥꯔ ꯑꯣꯏꯔꯗꯤꯅꯦ ꯆꯪꯍꯜꯂꯛꯑꯣꯅ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯅ꯭ꯌꯨ ꯏꯌꯥꯔ ꯅꯛꯁꯜꯂꯛꯄ ꯈ꯭ꯔꯤꯁꯃꯥꯁ ꯅꯛꯁꯜꯂꯛꯄ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯨꯔꯥꯟ ꯆꯤꯊꯤꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯁꯨꯐꯝ ꯅꯣꯝꯐꯝꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯒꯥꯔꯤ ꯑꯇꯥꯡꯕ ꯊꯧꯕꯁꯤꯡ ꯑꯗꯒꯤ ꯕꯥꯏꯛ ꯊꯧꯕꯁꯤꯡ ꯑꯗꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯗꯦꯛꯄ ꯑꯦꯛꯇꯤꯚꯥ ꯀꯔꯤ ꯀꯔꯥ ꯊꯧꯔꯤꯕꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯜ ꯂꯩꯕ ꯃꯊꯧ ꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯐꯛꯑꯒ ꯄꯨꯈꯤꯗꯣꯏꯅꯤ ꯌꯥꯝ ꯂꯥꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯣꯏꯅ ꯎꯕꯁꯤ ꯑꯩꯈꯣꯏ CCTV ꯀꯦꯃꯦꯔꯥ ꯑꯁꯤꯗꯤ ꯂꯥꯁꯇ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯂꯩꯍꯧꯕ ꯀꯦꯃꯦꯔꯥ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝꯕ ꯎꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯁꯅꯥꯕꯨꯟ ꯕꯥꯇꯤꯜ ꯈꯨꯗꯦꯡ ꯀꯔꯤ ꯀꯔꯥꯁꯨ ꯆꯪꯍꯟꯕ ꯃꯊꯧ ꯇꯥꯔꯦ ꯃꯁꯤ
ngamna honarapani hing chadabdi yadaba maduna maram morakandani masu ai hingdaba yade aduna torokidoi bangaktani ana masugi wafam do thamjage ai gi meyangdagi mathangda leisna khoi Manipur news gi ni Manipur news gi dasani haisni dasani haisida akhoi gi mama siga macha siga wari sanabani paisa pijagi bagi thabaki paisa pijagi bagi senne ulese pakai kanu soiroi mantri gi atumbi gi manau nupa gi yamna nuna tinaba amagi masada direct pi ki bane na pabiu go ne biu pakai kanu ima haideni ma haideni soiroi mantri gi atombi gi ko aduga manau nupa gi mantri gi atombi gi manau nupa gi yamna nuna tinaba amagi masada direct pi ki bane na yamna khanan ningai oi poni ana haji senda thomja gi ekoi pisa pi raga pirak taba sahi mari manga changba adagi sendoi su phangma nataba adagi keno su tobo nataba pangang ngana ba da piri su lali lori su lali animaki ana sai su suma me ame thok podune duna sai de soi oini atombi gi mantri gi atombi gi manau nu pagi yamna na tunaba amagi masada direct pi ki bene na yamna fazaba keno ne thamjage duga mathang de leisina khoi People's Chronicle gi Saturday Satire di yung view ko the pot say yun mani at the mana the patchani ki piece home and yun mani at the pass and high dialogue to 200 for 3 pieces. Wow, at this rate the price control board should take actions. So I'm a price control board action logo the vizina so home yoli the patchani ki home and a size dani yoli posi koi a P when a urira a P sumali aduga kogi yong chak man mum sangi ye pose P sumaliko my gadu kuyek sidamu yong chak suman mum sangi P sum the lupachani nega I said na I the sum kanbadamasi P sumalak tre yong chak mum sangi aduna yong chak tangi num lupali singamagi tarukatoba yam lay dozen the singani haisinu yong chak trying to the lupali singani sumame am so lay aduna sa si yeng buda yong chak sumali P sumali adu amaboiro aduga warrior poti huna price control si kamana to wadagi mana joining ba kari gi toba mayam duni haji jungsak pathani more lami si satla madi hekta jungsak nga tawradam ni du khara gadi dum tawbu ure lakna ba kodom dagi phongche laga kodom di laino dimapur dagi lakpra sona kanda hogi nagalenum da phawraga kamjong da phawraga hoi laiba jungsak si puselakpra ana haji dum jungsak si dum phangba hongnare mayamna pa ma chana ba dum ba jungsak ni और ngasi gi dia dumba ELITETV gi test cartoon gi mahau matanga sure senjare meng tabiri bising bo makana khurum jabagalo na kaine na bethang ni jeri pini biris Welcome you all to UNAPA School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.